Hello mayam, channel asibu nungshibiduna subscribe tawbiriba subscriber singbu ahanba maktada ikoknona khurumjari ngasi emuk mayamgidamakta puduna laksari chayolgi oiba Rashi Phal January ki tang 18 dagina January ki tang 15 phawbagi 2025 ki Haptagi Rashiphal adu mayamda pathoksaragi channel asibu subscribe tawbiramba amadi video asibu like tawbiramba kaubiganu ahanbagi rashi asina mes rashi Chayol asi adomna pamba hiram tareta khut thabada mai pakani lenga ka mari leinaba thabak thoram amadi miga sang yingnabagi thabakta su mangal oigani langfai sattuna sen tanbagi thabakta sendong henna phangba ngamgani lan thum tanbada mangjin thagani ayamba hiramda phaba phalpi sarkar gi thabak thoram tanabi ho loinana ishagi planning thina tawraga tawba yaba khudimak tawbi horo mathangi rashi asina brisa rashi Chayol asi adom hiram kayada mahi yangadori thoidokna apokpa khusamnaraga tawba thabaktana amukka hena mai pakani thabak tawbada wakhal pukning leitana tawbada tawriba thabaktu hena mangam shanba ngamgani thoidokna karbar tawba singna amukka hena mai pakani nupa nupi ani motinana shuba nombada sakhotpa lambida hena khumang sauksinba sungamgani adubu lamlapna satpiganu mathangi rashi asina mithun rashi Chayol asi adom hiram mangada kok thadaraga thabak tawbada yamna sauna kanaba phangani isana pukning sangna tawba thabakta tawriba thabaktugi mahi saba ngamgani mahiroi sing masagi mahida hena hainingba tamningba puktuna isagi academic career hena saukhatkani adubu thabak tawbada isagi ithak thongba singa tanaduna thabak tawbiyu hena sauna mai pakpa ngamgani oija oithak phangani mathangi rashi asina karkar rashi Chayol asi adongidi hiram khudingmakta singnaba matam haibadu oiragani maikai fangna ayat apangi sapu kaya su lakadauri yariba makhai Chayol si mitop miyansa singa nakna loina tinabiganu khudong thiba nangu haiba lei lau singu amadi farm na singba tawba singsu thabak tawbada sarak sahing naigadauri angam mathau singa tinabadasu ikan kanaroi adubu ishagi uhal kallabadi khara makhaidi kanagani mathangi rashi asina sing rashi Chayol asi adom hiram nipanda mikok thongna mahai yanba ngamgani sanaroi singsu ishagi da natana imung manung amadi leibaki oinasu mingsat purakpa ngamgani ishagi ithak thongba singi mihul yengna sel tanminabada pukai langai songani afaba sanga tinabagi mahai oina nungaibagi kairakta kaba ngamgani lau singu amadi entrepreneur singsu ishagi thabaktuda mahi sagani mathangi rashi asina kaina rashi Chayol asidagi adom punsigi tonganba mai pakpagi lambi amada sangsinba hauragani lengaki angam mathau amadi yaitong khamdonba singa loina tinabagi oija oithak phangani pukai langai songani mahi tambada sangkhongani bodi loksing hena saukhatkani exam da makok thongani nungsinariba pakhang leisabi sing khamthengna nungsinaduna nungsi panthung yau haiba sulai mathangi rashi asina tula rashi Chayol asi adomgi oinadi afabata animak yan sinaba matang ama oiri thabak tawbada mapabu zumkhraba nupa oiro nupi oiro khamthengna saukhatpa ngamgadori lanthum watloi phaugai sengai songadaba matangni anau firol set chagani amaromda Chayol si yeknabana khudong saba launaba honarakadori mapalamda satpiganu mathangi rashi asina brisak rashi Chayol asi thoidokna mahiroi amadi karbar tawba singna hena mangjin thaba ngamgani karbarda ishagi haithoi singthoiba hengkatkani anauba karbargi offer su lakadauri farm na singba tawba singsu hena saukhatkadaba matang oi adubu miga muknabadi kaya pangde loinana sarkarga mari leinaba thabakki wachat wanom su tawbiganu mai pakpagi sang yamna nemi mathangi rashi asina danu rashi Chayol asi ishana tasengna tawrage khanba hiram nipan khakta pukning wakhal sap yungna leplaga khong thangjinbiu soidana mai pakpa ngamgani hiram khudimakta kok ariba miyoi tinabiu
ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯕꯤꯌꯨ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯃꯥꯏꯀꯩ ꯐꯥꯡꯅ ꯄꯤ ꯁꯦꯜ ꯊꯨꯝ ꯋꯥꯠꯂꯣꯏ ꯑꯐꯕ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯕꯨ ꯆꯌꯣꯜꯁꯤ ꯑꯅꯧꯕ ꯃꯥꯜ ꯆꯥꯡ ꯂꯦꯞꯁꯤꯟꯕꯤꯒꯅꯨ ꯀꯝꯄꯤꯇꯤꯁꯟꯒꯤ ꯊꯕꯛꯇ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯀꯔ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝ ꯏꯁꯥꯅ ꯆꯥꯅꯒꯗꯕ ꯂꯝꯕꯤ ꯊꯤꯗꯣꯛꯂꯒ ꯃꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯊꯣꯏꯗꯣꯛꯅ ꯏꯁꯥꯒ ꯆꯨꯅꯒꯗꯕ ꯀꯔꯕꯥꯔꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯤꯍꯧ ꯃꯤꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕꯒꯤ ꯋꯥꯈꯜ ꯏꯁꯥꯗ ꯂꯩꯕꯤꯌꯨ ꯑꯐꯕ ꯃꯤꯑꯣꯏ ꯇꯤꯟꯅꯕꯤꯌꯨ ꯃꯔꯝꯗꯤ ꯏꯁꯥꯅ ꯇꯤꯟꯅꯕ ꯁꯪꯒꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯣꯏꯌꯨ ꯍꯥꯏꯕ ꯐꯜ ꯄꯤꯔꯤ ꯂꯝ ꯇꯨ ꯆꯠꯊꯣꯛꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯑꯈꯟꯅꯕ ꯍꯤꯔꯝ ꯑꯅꯤꯗ ꯃꯀꯥ ꯐꯅ ꯁꯥꯠꯄ ꯂꯩꯔꯥꯡꯒꯨꯝꯅꯤ ꯏꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯀꯌꯥ ꯂꯩꯔꯣꯏ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯁꯨ ꯑꯣꯏꯔꯤ ꯀꯦꯁꯇ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯁꯥꯒꯤ ꯁꯦꯟꯊꯪꯁꯨ ꯍꯦꯟꯒꯠꯀꯅꯤ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯜꯒꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯐꯪꯕ ꯉꯝꯒꯅꯤ ꯃꯍꯩꯗ ꯃꯤꯀꯣꯛ ꯊꯣꯡꯒꯅꯤ ꯃꯤꯉꯣꯟꯗ ꯗꯥꯟ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯀꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅ ꯇꯤꯟꯅꯒꯅꯤ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥಶꯤ ꯑꯁꯤꯅ ꯃꯤꯟ ꯔꯥಶꯤ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯍꯤꯔꯝ ꯈꯔꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯀꯅꯤ ꯇꯧꯔꯨꯕ ꯊꯕꯛ ꯑꯌꯥꯝꯕꯗ ꯃꯥꯏ ꯄꯥꯛꯎ ꯍꯥꯏꯕ ꯂꯩ ꯏꯁꯥꯒꯤ ꯃꯍꯩꯒꯤ ꯂꯝꯕꯤꯗ ꯀꯩꯔꯥꯛ ꯀꯥꯕꯒꯨꯝ ꯀꯥꯕ ꯉꯝꯒꯅꯤ ꯔꯥꯖꯅꯤꯇꯤꯒꯤ ꯇꯧꯕꯁꯤꯡꯁꯨ ꯑꯅꯧꯕ ꯀꯥꯡꯂꯣꯟ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯏꯁꯥꯒꯤ ꯋꯥꯉꯥꯡꯅ ꯃꯤꯒꯤ ꯃꯕꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯉꯝꯒꯅꯤ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯒꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ